ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯍꯨꯝꯐꯨꯇꯔꯥ ꯃꯥꯄꯟ ꯁꯨꯕ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯍꯌꯦꯡ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯡꯊꯣꯛꯅꯕ ꯃꯄꯨꯡ ꯐꯥꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ ꯁꯦꯝ ꯁꯥꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗ ꯑꯦꯔꯤꯌꯥ ꯗꯣꯃꯤꯅꯦꯁꯟ ꯑꯃꯗꯤ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯂꯦꯞꯇꯨꯅ ꯆꯠꯊꯔꯤ August na lakpada Manipurda ningtamba fangliba numitpu ningsingduna ikai khumnaba utpagi thauram pangthokre amade athauba singi numit ka mari lena blood donation camp phangthokre MAMI TV na sandokchaba Manipuri pau mi eng tabiriba pumnamakpo Elina Mutumna khurumjare pau sandongna pijare Humputara mapan suba Independence Day celebration hayeng India gi mafam sinba thungna pangthoknaba mapung fana sem saba loire state asidasu hayeng laibak asigi Independence Day pangthoknaba sem sare mapung oiba thorom laingak na sinna Imphal da pangthokani thorom asi state asigi tongan ba district singdasu district administration singna sinduna pangthokani haire Delhi gi itihasik oiraba Lal Killa da Prime Minister Narendra Modi na luchingduna ningtam numit ki palan thorom pangthokani Mafam aduda PM Modi na national flag pahinbaga loina Lal Killa gi phampakta miyam da wangangani New Delhi da pangthokadori ba ningtam numit ki palan thorom asida state asida Union Territory kungani pandage panchayat ki luchingba chaniga tarana akhanana mithunglen oina saruk yagani haire laibak asige ningtam numit ka mangoyana security force na akanba section tharang lokhatli haire Security Force na state asigi jing amasung tampaki mafam singda area domination amadi thiba humbagi thabak leptuna chathare Manipur Police Control Room na thadorakpa cherol amagi matung ina Security Force na Chuchanpur District ki Bumpy Race Mall jang manakta thiba humbagi thabak chathabada khulai kya phagatpa ngamkhre phagalaba khulai sing adudi single barrel rifle taruk long range pompi motor ahum IED manga amade combat sus jura ama phagatpa ngamle haide amaromda Security Force na Kangpokpi District ke Laimakong Police Station gi manung chana leiba singda turel dagi manakta leiba konsa khulgi umang lagi khulai kya phagatpa ngamle haire phagalaba khulai sing adudi 12 bore single barrel rifle ama pompi amani haire Chahi khuding ge pangthok na bagum ngasi 14 August na lakpada humputara rak suba Manipur na ning tamba phangkiba numitpu ningsing duna matam dugi malem pafal chingkhatuna ikai khumnaba utpage thauram pangthokre ngasi thauram aduda Katri Laikai Ward number 3 ge caretaker ward councillor Puyam Jyoti Maitai ex ward number Maibam Samananda Maitai ex ward member Thokchum Samchandra KAMPL gi President Katri Mayum Tampa loina na laikai asida leiba club organization association mara paibi sing su saruk yaduna mapung fana thoram pangthokhe ngasi gi thoram asida KASSL gi President na Malem Papal chingkhatpa amade miyam da warol pibana oikhe mahaki warol da lingjal manaba amana tauba amana ikai khumnaba naha sing nisadagi kanba amade apun bagi pauzal pikhe loisilakpada thoram aduda saruk yaba lakiba singbo thagat wahai piraga loisinke Athauba singi numit ka mari leina blood donation camp pangthokre ingkom jalising amaga chanipan ga humputara mathoi ge Anglo Manipur warda thawaina pontha pikraba athauba singi maru oina bir candidate amadi thangal general blood center asigi ngasi Manipur amadi Manipuri singna khundari ba mapal lam sing yauna pangthoknari ba
13 August Athoba Singi Numika Mari Lenana Ngarang Thobal District Hospital da lemna I dan tawbugalena palan thoram pangthokre thoram adu District Police Headquarter Thobal Khangabok District Head Society Maira Yuba Varat Thobal Land Club Thobal Gator Setiram Associate of Voluntary Blood Donor Manipur Thobal amasung District Branch na Sinduna District Hospital Thobal Khangabok ta pangthokpane thoram aduga mari lena athoiba mitunglen oina Dr. Y. Nokol Singh, District Mission Director, District Health Society, Thobal, Dr. S. Robinder Singh, ISBT BCTU DIS Thobal Khangabok, Kel Lokendro Singh, Additional District Youth Officer, Maira Yuba Varat Thobal, El Sanatombi Devi President, AVBD Thobal District Branch, O Gunishori Devi President, Land Club, TGC Amasung, T.I.S. Mangi Singh Vice President AVBD Thobal District Branch na Luchinglaga Athoba Singh ani oina Thanga General amadi BT candidate ke photo da laishu katana ikai khumna bu utke thoram aduga mari lena blood donation camp asu pangthokhe miai kunthra na I dan tawkhibaga loina certificate yauna donor vest kaya su yentokhe ngasi ge thoram aduda Chief Medical Officer Thobal Dr. Y. Nokul Singh na chawraba mating kaya su pangkhe Sinjabani haujuk phawada khoi blood donor si kungi mathakta mafam sida donate tawjare ai samaksu Association of Voluntary Blood Donors Association Manipur Thobal District Branch ki member amoina amasung ngasi asi athoba singi numit asiga mari lenana samaksu blood donor oina mafam sida saruk yajagani dana tung makha tarak padasu Manipur gi mafam khodimakta leibiriba masaki chi try pandagina fu phawgi manungda leiba 60 phawda leiba aduga masagi rumba kiji nifu manga dage tadaba nupa amasung nupi khudimangna sai sagi amjaba I adu athokidana miyam gi damakta da I gi mating darkar leba singi damakta da mating pangbiyo haiba wai si thamjaraga blood center asigi in-charge na chawa mating mo pangbiba Security Force na state asigi ching amasung tampak ki mamsingda thiba humbagi thabuk chathabada aina thingkraba lalhoba kaya phagatpa ngamkhre Police ke pawgi matung ina Security Force na PLA gi miyoy ani Technopol District ke Indo-Myanmar border number 85 ta thiba humbagi thabuk chathabada miyoy ani ado faba ngamkhibani haide Faraba miyoy ani adadi Sinam Boris Singh Jahi Kunithoy Imphal West District ke Ngariambam amadi Ningthaujam Mairaba Singh Jahi Kungamari Bisnupur District ke Thanga Salam Laikai dagini haide Manipur Police na aina thingkraba lalholup KCP PWG gi miyoy ahum wabagai lamkhai area dagi fare haide faraba miyoy ahum adudi Pechi Mayum Bidyarani Devi Jahi Nipumanga Thobal District ke Yaripok Pechi Khomdram Asa Devi Jahi Nipu Nithoi Imphal West ke Sekmaijing Awang Laikai amadi Thokchom Jivan Singh Elias Taton Jahi Yangkai Matoi Thobal Waka Mamang Laikai dagini haide makoi wabagai lamkhai amadi akoi bida leiba micham miyam dage kihanin khanganduna sel khai bida chenaba misat ngaktani haide makoi digi mobile phone mari fagat e haide Manipur Police na KCP MFL na Imphal West ki Sagolmang Police Station ki manung chana leiba Pangal Tabi Makha Laikai dagi fare haide faraba miyoy adudi Pukrambam Ngongo Maitai Elias Shiba Jahi Kunganipan Yumnam Pato Mayai Laikai dagini haide Mipum Kodimak Nada Yektana Hakchang Pana Tamnaba Pandamda Joda Sida Hidak a Center for Health and Fitness Haina Mingthonba Gym Ama Haunabi Matung Ina Mayang Imphal Konchak Imphal West District ta Hangdokre Tauram Adada Dr. Panjobam Lanajat Singna Chairman Salin Digital Manipur State President Bahujana Sahitya Academy National Committee of India Amade Seram Maipakpi Debe Consultant Joda Sida Hidakna Chief Guest Amade President Oina Saruk Yakhe Chief Guest ki Warol Piradana Dr. Fananjom Lanajit na Haikibada Hojik Manipur ke Tangdu Laita Draba Pibam Asida Horok Liba Naha Singbo Aran Balambida Chatkigada Badagi Karado Oirabasu
अफब लंबीदा पुरकनबा अमदे मिपुम खुदिंगमकपो हक्चांग फना लेनबगी पांडमदा जोदा सीदा हिदाक हाइबा जिम अमा हांगदोकपा असे अफब खोंथांग अमने मसी अइखोइ पुमनमकना सगोत्पिबा मथौ ताइ ngasi hangdokliba gym asi maru oina mayang imphal praja singidamakni yamna laibak phabane nongmagi manungda ngaiyak ta oirabasu gym asida laktuna sajal tawbugi khudong chaba phangalagani aikoi pumnamak chang naina sajal tawduna afaba tinjang kaijang daba samas ama sembada aikoi pumnamakki thodang leiribane aikoi pumnamak chang naina sajal tawduna पोकंगमदना पोकपा मपोक असिदा अइना अंगंबा थाकता इमा लेबा कैतमा करिगुम खरा खरादा तौरमनबा होनसी हाके मसी नोट ओनली इन मयंग इंफाल मणिपुर की जगह खुदिमुतु मक्तसु मसी तमने निंगाय अमु ओय ओइकी मतमदा हचांग फवा काइदि मरु ओय यामना लाइब प्रमाणदा ओइकी मतमदा कैसु अखोगी हिदा मनागी पोलम सिजिनदबसे युम अमदा मी मंगा लेबा मतमदा स्वेत मी मरी हिदा मनागी पोलम सिजिनदबनिबा मोइना सिजिनदरिबा दुना मखोगी लाइफ स्पान से हेक सिजिनदबा मतमदा कथरी बने कनामदा खंदे उमंग ताबगी चांगवाटपा तबदो मसीगी जिमजिदा लागा मागी लेरिबा इक्विपमेंट सिंजे अकोने नियम चुना कमाइना सानागदा युवसी कमाइन थाबेतनी चुंगनि फंगदि हाइबसे लेरिबा हाइ इंस्ट्रक्टर ओइगदोनिबा सीओ गा ताना मिलरगा मयाम तोबिबा अदु यामना फगने हाइ खले अदु मसी नोट ओनली इन मयंग इंफाल मणिपुर हाइखाम तिलोतमा देमी मपुरोइबा हाइखाम राजन सिंह लमदिंग खुमन थेम लेकाइगे मनुंग मतम चादना लेखिदबदा अगस्त की चैचा तरानिथोइदा ताइबंपाल थादोखिबदा लमदिंग एजुकेटेड वेलफेयर एसोसिएशन लिवा लमदिंग थौबाल डिस्ट्रिक्ट ना थादोरकपा चेरोल अमगी मतुंग इना थमोइ शोकना अवावा फोंदोरकले हाइखाम तिलोतमा देवी मेडिकल डिपार्टमेंट नर्स ओइना थबक तौरमखे लोइना लमदिंग खुंगंगदा तिलोतमा देवी ना अहानबा नर्स ओइखे महाकना हिंगलिंगै मतमदा लेकाय असिदा अहिंग नुंथल नाइदना अनाबा कयागे सेबा तौबिरमखे अमदि लमदम असिगी मियोइ सिंगबो मसा मऊ फोना लेनबा हेल्थ अवेयरनेस प्रोग्राम कया लिवा लमदिंगा खुसमनदुना पांगथोखे तिलोतमा देवी ना मनुंग मतम चादना लेखिदबा असे लमदम असोंगे हेल्थ के लमदा अचौबा मांगजबा हाइबदु ओइरे हाइखाम तिलोतमा देवी के थवाइना मपुगी लेकोलदा इंगना जिकना लेबा ओइरसनो हाइना एसोसिएशन असिगी माइकैदेगे ताइबंपाल सेंबिबा मपुबो थौनिजरी हाइना जेरोल असिना मखा तारकले दिल्ली मणिपुरी सोसाइटी अमनी दम माइटे हेरिटेज सोसाइटी ना सिंदना मणिपुर की चामगा कुंथ्रागा मरी पेट्रियट डे दिल्लीदा लेबा मलाविद्या समित्री बावन पंडित दी दयाल उपाध्याय मार्गता पांथोखरे लिशिंग अमगा चमापन नापिगनी लिशिंग अमगा चनिपानगा मरफुतरा माथोय एंग्लो मणिपुर वार्डा थवाइना पोंथा पीखरबा अथौबसिंग बीर कैंडिडेट थंगाल जनरल की मफमदा लैशु कतुना इकाई खुमनबा उठके थौरम असी दिल्लीदा लेबा दिल्ली मणिपुरी डिस्पोरा अमदी इनवाइटेड गेस्ट सिंगना सरुक यादुना इकाई खुमनबा अथौबसिंगे मफमदा उठके लोइना निंग तंबा इसै अमदी सैरेंग कंपटीशन सु पांथोखे एंग्लो मणिपुर वार लिशिंग अमगा चनिपानगा मरफुतरा माथोइगे मतंगदा प्रोफेसर भगत ओइनाम GNU प्रेसिडेंट देमास अमदे प्रोफेसर एस सोमेरेंद्र सिंह ना वांगांखे दिल्ली मणिपुरी सोसाइटी के सेक्रेटरी अनंत वांगखेमना थौरम असिगा मरी लेना हाइखिबदा अइखोइगे अथौबसिंगे थौना लिंजल अदु अइखोइगी मतम अदु खक्की नते हौजिक सु अइखोइना पुदुना चली हाइना महाकना फोंदोखे मणिपुर पुलिस ना ड्रग ललोनबा अमा खेतमन अमकचमदा लेबा मसागी मयुमदगी फारे हाइरे फारबा मियोय अदुदे संगुम सुंबम नसीर खान चही कुनगा मापन मंगोंदगे ग्राम चंगा ब्राउन सुगर फगत पंगमले हाइरे अमरोमदा मणिपुर पुलिस ना इम्फाल ईस्ट की तोंगान बा मफम सिंगदा ड्राइव चथबदा यामलबा युंगौ लीटर चनीगा यांखैनिपान फगत पंगमख्रे हाइरे 13 August na lakpada Naina sang lup na sinuna lup ki sanglinda maray bag ning tamba Patriot Day thangi sa lutki
ikai khumnaba utuna pangthokre thauram asida laikai asigi ahal oisilaklaba club ki advisors sing amade club ki president na maru oiba athoiba phampham langda lengsingduna irei pa gi damakta thawaina pontha oikraba athoba ipa ipu singi maphamda laman thang tagi mahairoi singna thang chungoi paiduna ikai khumnaraba matungda maira chukhatuna hai lei katuna thauram adu saruk yaba lengbirakpa singna ikai khumnaba utke thauram asida laman thang tagi mahairoi singna thang tagi thogol pangthokpaga loyana ingkhalakliba mahairoi kayana marai bangning tamba saireng amade isai gi khudol tamduna marai bangning tamba mathongna athauba singbo ningsingduna ikai khumnaba utke thauram gi losilakpada pumnamakta amata oibagi wakalonda thawaina pontha pikraba singna penbinaba apunbagi thongna lingjal hanjilaknaba ima leibaki damak minute ani tumina leptuna ikai khumnaba minakhe amade ima leibakna yai fare haina lawminakhe paugi marak thatna attend break amatang lawminase Ini makigano. Asa betambo. Siri yunse next time tina section na laksilo ka tamkharbani ne. Dadarang se juara habaga amta kidrabo. Asumna mayam na machalgo ngapshan bugum masigi yumasibu asoyangan pokadabatagi next time tina ngapseli. Next time ti juara habati laptop na basembani. Zaman technology si na bana concrete ka toklo tina ba matanda kapam mo amuk ka na angle adli. Extract TMT strength is in the grip. Ini makigano. Asa betambo. Siri yunse next time tina section na laksilo ka tamkharbani ne. Dadarang se juara habaga amta kidrabo. Asumna mayam na machalgo ngapshan bugum masigi yumasibu asoyangan pokadabatagi next time tina ngapseli. Next TMT juara habati laptop na basembani. Zaman technology si na bana concrete ka toklo tina ba matanda kapam mo Giving some wings? Just unpack seasoned chicken wings. Hot, sizzling, heat and eat. Trust Total for all your cravings. It's totally worth it. break ki matungda taramna okchari pau makata na pizare Maraibak ningba athoba singi nimit ka mari lena taramathoi shuba Mr. Khamba Inter District State Level Bodybuilder Competition lising ani kungamanga ngarang Kakching District ke Padma Ratna English School da pangthokre All Manipur Bodybuilder Association AMBBA amasung Kakching District Bodybuilder Association na pangthokhiba competition aduda set asigi district taruk tage lakpa sanaroi nipuga mapana saruk yakhe category manga thokna khaidoktuna pangthokhiba competition aduda men's physicalta Imphal West ge Ningthaujam Bebenchan Junior Bodybuilder da Kakching District ge Mayengbam Olenjet Senior Bodybuilder da Kakching dege Maibam Robot Master Bodybuilder da Imphal West ge Laisram Okendro Women Bodybuilder da Imphal West ge Thokchum Sanjita Devi Physically Challenged Bodybuilder da Thobal dagi Naurem Jentana ahanba tarakhe UNACO College ki multipurpose hall da phase 2 induction ceremony of the German Cup lisingani kungamanga kunkataruke thoram ngarang pangthokliba thoram aduda and Iravanta Singh Chairman UNACO School S. Syam Chand Deputy General Manager UNACO School K. Deepak General Manager HR amadi UNACO College ke Head Singna President Member Singh oike pangthokhiba thoram aduda UNACO School Khokman Maitram amadi Chanurage Thangalaba Mahiroi Kunganipanda Makhoigi Thawaina Hakchang Yauna Panaba Taxi Kasi Laibasing Asigidamak Mahiroibo Chairman Club Award P Kiloina UNACO School na leptuna Asigumba event asi pangthoktuna Mahiroi Singge Tungi Punsida Hena Aphaba Yoi Amam Oina Ba Honagani Haina Su Phongtokhe
15 August India ki Independence Day 12 hours total shutdown tawgani haina Kanglaipak Communist Party apunbana thadorokba cherol amana khangalakle Kanglaipak Manipur ase awatpa amata leitana ningtamba maromdom lepchaba leibak ama oina haurakhi amade chahi lising ani hena puwari ga sagonaduna laklaba leipak amane apikpa phuruk kayana punsinduna matam kaya changna sengolakhiba Kanglaipak Manipur gi apunba phurup asida tangpul mau kabui anal chote maring amade maitai pangal na chingba phurup mayam asi pullaga Kanglaipak Manipur leipak ama semkhibagi wari leiribani British loilam loi khraba matung lising amaga chamapan ga nipu taret lising amaga chamapan ga nipu mapan da Kanglaipak Manipur maning tamba leipak ama oikhrabani October 19 lising amaga chanipan ga nipunipan da Kanglup khudingma ki miyoi yauba Kanglaipak Manipur ahanba National Assembly da Kanglaipak Manipur gi constitutional head oikiba ningthau Boda Chandrana Kanglaipak Manipur gi pak chauba asi lising nipan ga chatruka yangkai square mile ne haiba wafam malim gi mayam da mayek seng na thamke India na Kanglaipak Manipur bo lokshin khraba matungda Kanglaipak Manipur gi Saktam asibo hiram khudingda chauna chaithing piba haurakhi amasong lising amaga chamapan ga yangkai tarokta union territory da hanta handuna ing kumja lising amaga chamapan ga yangkai nipan da malimgi phurup khudik mangna yaningda ba aspa thamjinke lo ek kaya thamjinduna semjinduna haurafam tinaba amade haumin kamin narakhiba chingmi tami anigi marakta singsep thaduna nungshi handuna ba maru hunke Ngasidi Indiana hunkiba Kanglup masal khananaba amadi nungsinadana-bagi maru aduna iraicha kayada awaba jaitheng pire ngasi Kanglaipak Manipurna awa jaitheng nangliba Kanglup masal umkhanarakliba nungsinahandriba ase Kanglaipak Manipur ge ningtambo Indiana namthak tawduna lawsin khraba matungda semgulakhiba loilamge sapu adugi mahaini maram aduna chatnaba yadraba the merger Agreement lising amaga chamapan ga nipumapan na purakpa India ge ning tambagi numit 15 August asigi mayokta leptuna chingburoi tamburoi anina ning tamba Kanglaipak Manipur da punna haumin kamin naraktuna leimin narakpa adu hanjin hanaba matam yaure loina na Kanglaipak Manipur asida khundaminari ba yellow phurup singna amattu oina punsinduna ning tamba chawkhatpa manaba khunai amagidama halan thengminase 15 August numit asi India gi oina yamna maru oiba numit amane ningkha tamba humputara mapan suba Independence Day numit ni haina India pumbada celebration tawriba ase Kanglaipak Manipur ase de boycott tawbugaloina 12 hour total shutdown tawgane 15 August India gi Independence Day jahi khudinge loop asina boycott tawduna lagle handakso asina boycott adumak tawkhigane boycott amari total shutdown asige saruk ama oina iramdam asige mafam sinba thungna 15 August ke ayuk pung 5 dage numidang wairam pung 5 fawba total shutdown tawgane adum oina mak essential servicing medical electricity water supply fire service press amadi lining laishol ga mari lainaba thabak singdi shutdown asige komthokane haina charol asina makha tarakle Chatliba tha asigi tang tarani thoi leba popa nimita ayukta Laimanai Youth Club Laimanai Lai Committee khunge singlup ke achauba thodang kaya chauna pubiramba Saubam Binoy Kumar Elias Ibomcha Singna manung matam chadana leikhidabada khul asigi miyamna awaba phongdokhe loina na Laimanai Youth Club yari pokna thadorakpa charol amagi matung ina mafam adagi miyamna minute ani tumina leibaga loina mahaki thawaina mapugi leikolda ingna sikna leiruna ba punna thongminakhe amadi mahaki imung manunggi awabdasu saruk yari haina charol asina makha tarakle
Manipur Police Control Room na hadorokpa cherol amagi matung ina National Highway 37 Imphal Jiribam lambida lamdam asigi tangai fadana nongmada changdeba yadraba pochei pudan lakpa gari chamaga tara nipan haidiba lambi asida apanba yawnana pusilakre makata na pochei pusilakbada khudong thiba thoktana bagidamak chingjaningai oiba mphomsingda security force na akanba section tharang lokotke Manipur District Pumna Makta Pam the Batok Tokana Bagidamak, Jing Amasung Tam the Puna checkpoint Chamagatara Nito Hangdona at Oxing Jack Toki Hide. Aroibada Moro Ibapau Amunkana Pizeri. Humputara Mapan Shuba Independence Day celebration hayeng dege India gi hom sin bathungna pangthok na ba mapung fana sem saba loiri state asida ju sem sari Security force na state asigi ching amasung tampa ki hom singda area domination amari thibu hum ki thabak left na chathare August lakpada Manipur da ning tamba phangkiba numit po ning singduna ikai khumnaba utpagi tharam pangthokre Amadi athauba singi numit ka mari lena blood donation camp pangthokre Hauziki oinadi mami TV na sandok chaba Manipuri Paolo Chinjere makata pawidamak miing tadan lebiyo. Sigi se next time ti na section na laksilo ko tham khabani ne Dadanang se jura habaga kitarbo asumna mayam na machel go ngap shan lugum masigi yung masibu aso yangan ko kadabagi next time ti na ngap seli next time ti zor habati laptop na basem bani zaman chukmo isi na bana concrete ko to ti na ba matanda tapang mo amuk ti na angle adli next TMT strength is in the quick Wings just unpack seasoned chicken wings. Hot, sizzling, heat and eat. Trust Total for all your cravings. It's totally worth it.